ꯈꯨꯅꯝꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗꯤ YouTube ꯒꯤ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯐꯤꯆꯔ ꯑꯃ YouTube Premium ꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕꯅꯤ ꯍꯧꯖꯤꯛ 15 ꯑꯥꯒꯁ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯗꯦ ꯒꯤ ꯑꯣꯏꯅ YouTube ꯅ ꯑꯣꯐꯔ ꯄꯤꯔꯤ 3 months free trial ꯃꯁꯤ ꯑꯦꯀꯥꯎꯟꯠ ꯂꯣꯏꯅꯃꯛꯀꯤꯗꯤ ꯅꯠꯇꯦ ꯑꯅꯧꯕ ꯑꯦꯀꯥꯎꯟꯠꯒꯤꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯂꯣꯏ ꯐꯪꯉꯤ ꯑꯩꯁꯨ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯁꯤ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯌꯥꯝ ꯀꯥꯟꯅꯩ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯐꯤꯆꯔꯁꯤ ꯀꯔꯤꯅꯣ ꯃꯁꯤꯅ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯔꯤꯕ ꯀꯃꯥꯏꯅ ꯂꯩꯒꯗꯒꯦ ꯑꯗꯒꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯦꯟꯁꯦꯜ ꯇꯧꯅꯤꯡꯉꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤ ꯁꯤꯗ ꯂꯣꯏꯅ ꯈꯪꯕꯤꯕ ꯌꯥꯔꯅꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡ ꯇꯥꯕꯤꯌꯨ YouTube Premium ꯁꯤ YouTube ꯒꯤ ꯐꯤꯆꯔ ꯑꯃꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ Netflix ꯒꯨꯝꯕ Amazon Prime ꯒꯨꯝꯕ ꯁꯤꯒꯤ ꯄ꯭रीमिꯌꯝ ꯂꯩꯕꯗ ꯊꯥꯒꯤ ꯃꯣꯏꯒꯤ ꯆꯥꯔꯖ ꯈꯔ ꯄꯤꯔꯒ ꯃꯗꯨꯅ ꯃꯥꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯕꯦꯅꯤꯐꯤꯠ ꯐꯪꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ YouTube ꯒꯤꯁꯨ YouTube Premium ꯁꯤ ꯊꯥꯒꯤ around 129 ꯒꯨꯝꯕ ꯁꯨꯃꯥꯏꯅ ꯄꯤꯔꯒ ꯂꯩꯔꯒ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯕꯦꯅꯤꯐꯤꯠ ꯈꯔ ꯄꯤꯔꯤꯕ ꯑꯦꯛꯁꯇ꯭ꯔꯥ ꯕꯦꯅꯤꯐꯤꯠ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯐꯤꯆꯔꯁꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯇꯤꯡꯗꯅ ꯊꯥ ꯑꯍꯨꯝꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯍꯧꯖꯤꯛ ꯑꯣꯐꯔ ꯄꯤꯔꯤ ꯑꯥꯒꯁ 31 ꯐꯥꯎ ꯃꯅꯨꯡꯗ ꯂꯩꯍꯧ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯕꯦꯅꯤꯐꯤꯠ ꯀꯥꯟꯅꯕꯁꯦ ꯀꯩꯅꯣ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯄꯤꯔꯤꯕꯁꯤ ꯀꯥꯟꯅꯕ ꯃꯔꯤꯅꯤ ꯅꯝꯕꯔ 1 ꯗ ꯄ꯭रीमिꯌꯝ ꯁꯤ ꯂꯧ ꯇꯥꯔꯒꯗꯤ ꯐ꯭ꯔꯤ ꯑꯦꯗ ꯍꯥꯏꯕꯗꯤ YouTube ꯁꯦ ꯑꯩꯈꯣꯏ ꯐ꯭ꯔꯤꯅꯦꯕ ꯐ꯭री ꯑꯦꯞ ꯑꯃꯅꯤ ꯃꯁꯤ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯤꯡꯕꯗꯤ ꯇꯤꯡꯗꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯔꯛꯄꯗ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯔꯛꯇ ꯂꯣꯏꯔꯛꯄꯗ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠ ꯂꯥꯛꯄ ꯃꯌꯥꯝ ꯁꯣꯏ ꯊꯦꯡꯅꯕꯤꯔꯝꯃꯅꯤ ꯑꯗꯨ ꯌꯥꯝ ꯏꯔꯤꯇꯦꯠ ꯑꯣꯏꯕꯅꯤ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯄ꯭रीमिꯌꯝ ꯁꯤ ꯂꯧꯕ ꯇꯥꯔꯒꯗꯤ ꯑꯦꯗꯁꯦ ꯑꯝꯇ ꯂꯥꯛꯑꯔꯣꯏꯕ ꯌꯦꯡꯅꯤꯡꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯁꯥꯡꯒꯦꯔꯥ ꯇꯦꯟꯒꯦꯔꯥ ꯗꯤꯁꯇꯔꯕꯦꯟꯁ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡ ꯌꯥꯔꯅꯦꯕ ꯑꯅꯤꯁꯨꯕ ꯕꯦꯅꯤꯐꯤꯠꯇ YouTube ꯃ꯭ꯌꯨꯖꯤꯛꯇ ꯑꯦꯗ ꯐ꯭ꯔꯤ ꯑꯦꯛꯁꯦꯁ ꯐꯪꯒꯅꯤ YouTube ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯦꯞꯅꯤ YouTube ꯒꯤ ꯏꯁꯩ ꯈꯛꯀꯤ ꯇꯥꯅꯕ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛ ꯄ꯭ꯂꯦꯌꯔꯒꯨꯝꯕꯅꯤ ꯑꯗ ꯃꯥꯁꯦ ꯑꯦꯗ ꯐ꯭री ꯃ꯭ꯌꯨꯖꯤꯛ ꯇꯥꯕ ꯌꯥꯔꯅꯦꯕ all types of song ꯂꯣꯏꯅ ꯐꯪꯒꯅꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯒꯔ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯁꯤꯗ ꯑꯗꯨꯝ ꯐꯪꯒꯅꯤ ꯇꯣꯉꯥꯟꯕ ꯑꯦꯞ ꯂꯥꯏꯛ ꯑꯩꯈꯣꯏ Spotify ꯒꯨꯝꯕ Jio Saavn ꯒꯨꯝꯕ ꯁꯤꯖꯤꯟꯅꯕꯒꯤ ꯃꯊꯧ ꯇꯥꯔꯔꯣꯏ ꯁꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯕꯦꯅꯤꯐꯤꯠ ꯑꯃ ꯌꯦꯡꯁꯤ ꯁꯤꯃꯗꯤ ꯑꯩꯒꯤ ꯌꯥꯝ ꯄꯔꯁꯣꯅꯦꯜ ꯐꯦꯚꯣꯔꯥꯏꯠꯅꯤ ꯃꯗꯨꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯄ꯭ꯂꯦ ꯑꯩꯈꯣꯏꯅ YouTubeꯁꯦ ꯌꯦꯡꯕꯗ ꯅꯠꯇ꯭ꯔꯒ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯑꯗꯨꯝ ꯊꯥꯔꯒ ꯊꯝꯗ꯭ꯔꯒꯗꯤ ꯌꯥꯗꯦꯕ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯃꯨꯠꯊꯠꯄ ꯃꯇꯝꯗ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯨꯠꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯦꯞ ꯑꯇꯣꯞꯄ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯍꯥꯡꯕꯗꯁꯨ ꯑꯗꯨꯝ YouTubeꯁꯦ ꯃꯨꯠꯈ꯭ꯔꯅꯤ ꯃꯔꯨꯑꯣꯏꯅ ꯏꯁꯩ ꯇꯥꯕꯒꯨꯝꯕ ꯋꯥꯔꯤ ꯇꯥꯕ ꯅꯠꯇ꯭ꯔꯒ ꯂꯤꯂꯥꯒꯨꯝꯕ ꯇꯥꯕꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁ꯭ꯀ꯭ꯔꯤꯟꯗ ꯁꯨꯝ ꯊꯥꯔꯕꯅꯤꯅ ꯃꯩꯁꯨ ꯍꯦꯟꯅ ꯆꯥꯔꯅꯤ ꯑꯗꯩ ꯑꯉꯥꯡꯅꯒ ꯍꯦꯛ ꯊꯦꯡꯉꯨꯔꯒꯁꯨ ꯍꯦꯛ ꯃꯨꯠꯈꯤꯕꯒꯨꯝꯕ ꯑꯗꯨ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄ꯭रीमिꯌꯝꯁꯦ ꯂꯧꯔꯒꯗꯤ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯃ ꯂꯩꯔꯔꯣꯏ ꯃꯣꯕꯥꯏꯜ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯑꯣꯐ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯇꯥꯕ ꯌꯥꯔꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯦꯞ ꯑꯃ ꯍꯥꯡꯅꯤꯡꯉꯒꯁꯨ ꯑꯗꯨꯝ ꯍꯥꯡꯉꯒ YouTubeꯇꯁꯨ ꯑꯗꯨꯝ ꯇꯥ ꯌꯥꯔꯅꯤ ꯑꯇꯩ ꯊꯕꯛꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯧ ꯌꯥꯔꯅꯤ ꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯃꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯤꯅ ꯐꯔꯦ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯕꯦꯅꯤꯐꯤꯠꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤ ꯁꯤꯅ ꯑꯃꯨꯛ ꯗꯥꯎꯟꯂꯣꯗꯀꯤ ꯃꯇꯥꯡꯗꯅꯤ ꯐꯤꯆꯔ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯑꯗꯣꯝꯅ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯑꯃ ꯐꯨꯜ HDꯗ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯔꯅꯦꯕ ꯑꯗꯨꯒ ꯑꯣꯐꯂꯥꯏꯟꯗ ꯑꯗꯨꯝ ꯑꯦꯞꯇꯨꯗ ꯀꯣꯟꯅ ꯑꯗꯨꯝ ꯌꯦꯡ ꯌꯥꯔꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄ꯭रीमिꯌꯝ ꯅꯠꯇꯕ ꯑꯦꯀꯥꯎꯟꯠ ꯆꯨꯝꯅꯒꯤ ꯑꯦꯀꯥꯎꯟꯠꯗꯁꯨ ꯑꯗꯨꯝ ꯗꯥꯎꯟꯂꯣꯗ ꯇꯧꯗꯦ ꯑꯗꯨꯕꯨ ꯐꯨꯜ HDꯗꯤ ꯌꯥꯗꯦ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯦꯃꯣꯔꯤꯁꯦ 30 days ꯈꯛꯇꯅꯦꯕ ꯂꯩꯗꯣꯏꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯊꯟꯇ ꯑꯣꯇꯣ ꯗꯤꯂꯤꯠ ꯇꯧꯈꯤꯅꯦꯕ ꯗꯥꯎꯟꯂꯣꯗ ꯂꯤꯁꯇꯨꯗꯒꯤ ꯃꯊꯟ ꯀꯛꯈꯤꯅꯦꯕ ꯑꯗꯨ ꯄ꯭रीमिꯌꯝꯁꯤ ꯂꯧꯔꯒꯗꯤ ꯑꯩꯅ ꯍꯦꯛ ꯀꯛꯇ꯭ꯔꯤꯕ ꯑꯗꯨꯝ YouTubeꯒꯤ ꯗꯥꯎꯟꯂꯣꯗ ꯂꯤꯁꯇ ꯑꯗꯨꯝ ꯌꯥꯎ ꯂꯩꯔꯅꯤ ꯑꯦꯅꯤ ꯇꯥꯏꯝ ꯑꯣꯐꯂꯥꯏꯟꯗ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯔꯅꯦꯕ ꯑꯦꯗꯤꯁꯅꯦꯜ ꯐꯤꯆꯔ ꯈꯔꯁꯨ ꯄꯤꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄ꯭रीमिꯌꯝ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯌꯦꯡꯕ ꯌꯥꯔꯅꯤ ꯁꯤ ꯆꯨꯝꯅꯒꯤ ꯅꯟ ꯄ꯭रीमिꯌꯝ ꯑꯦꯀꯥꯎꯟꯠꯅ ꯌꯦꯡꯕ ꯌꯥꯗꯕ ꯚꯤꯗꯤꯑꯣꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯗꯗꯤ ꯌꯦꯡꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯖꯨꯝ ꯏꯟꯒꯤ ꯐꯤꯆꯔ ꯑꯃꯁꯨ ꯄꯤꯔꯤ ꯄꯤꯟꯁ ꯇꯨ ꯖꯨꯝꯅ ꯑꯩꯅ ꯁꯤꯗ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯃꯨꯛ ꯃꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯁꯤ ꯂꯩꯕꯁꯤꯁꯨ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯂꯩꯕ ꯌꯥꯏ YouTubeꯇ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯠꯒꯤ ꯐꯣꯇꯣ ꯑꯥꯏꯀꯣꯟꯗꯣ ꯑꯗꯨ ꯅꯝꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯥꯀꯟꯗ ꯂꯦꯐ ꯂꯣꯝꯗ ꯒꯦꯠ YouTube ꯄ꯭रीमिꯌꯝꯅ ꯊꯥꯔꯤꯁꯦ ꯁꯤꯗ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯠꯗ ꯑꯣꯐꯔ ꯐꯪꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯑꯩꯒꯤꯗ ꯁꯨꯃꯥꯏꯅ 3 monthsꯀꯤ ꯑꯣꯐꯔ ꯁꯨꯃꯥꯏꯅ ꯊꯥ ꯂꯩꯔꯝꯃꯅꯤ ꯐꯪꯗꯕ ꯑꯦꯀꯥꯎꯟꯠꯗꯗꯤ ꯂꯩꯔꯝꯃꯔꯣꯏ ꯃꯈꯥꯗ ꯃꯥꯒꯤ ꯐꯤꯆꯔ ꯀꯩꯀꯥ ꯃꯌꯥꯝ ꯎꯠꯂꯤ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯑꯁꯤ ꯑꯦꯅꯤ ꯇꯥꯏꯝ ꯀꯦꯟꯁꯦꯜ ꯇꯧꯕ ꯌꯥꯏ ꯂꯣꯏꯅꯅ 7 days ꯋꯥꯠꯂꯤꯉꯩꯗ ꯅꯣꯇꯤꯁ ꯂꯥꯛꯀꯅꯤ ꯔꯤꯃꯥꯏꯟꯗꯔ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯥꯏꯌꯦꯜ ꯂꯣꯏꯔ ꯃꯇꯨꯡꯗ 129 rupees ꯊꯥ ꯑꯃꯗ ꯃꯥꯒꯤ ꯆꯥꯔꯖ ꯑꯣꯏꯒꯅꯤ ꯄ꯭रीमिꯌꯝꯒꯤ ꯄꯩꯁꯥꯁꯦ ꯑꯗꯩ ꯁꯤꯒꯤ ꯀꯥꯟꯅꯕ ꯀꯩꯀꯥ ꯃꯌꯥꯝ ꯃꯈꯥꯗ ꯌꯥꯎꯔꯦ ꯑꯗꯨꯒ 3 months ꯐ꯭ꯔꯤ ꯁꯤꯗ ꯑꯃꯨꯛ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯦꯗ꯭ꯔꯦꯁꯀꯨꯝꯕ ꯑꯦꯗ ꯇꯧꯅ ꯍꯥꯏꯔꯛꯀꯅꯤ ꯑꯍꯥꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯦꯗ꯭ꯔꯦꯁ ꯈꯔ ꯐꯤꯜ ꯇꯧꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯣꯔ ꯗꯦꯕꯤꯠ ꯀꯥꯔꯗ ꯅꯠꯇ꯭ꯔꯒ ꯔꯤꯗꯤꯝ ꯀꯣꯗꯀꯤ ꯑꯣꯞꯁꯟ ꯂꯩꯔꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯗꯦꯕꯤꯠ ꯀꯥꯔꯗꯇ ꯇꯧꯔꯦ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯍꯥꯞꯄꯤꯔꯣ ꯑꯗꯩ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯅꯕꯒꯤ ꯂꯨꯄꯥ 2 ꯆꯥꯔꯖ ꯇꯧꯈꯤꯅꯦꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯃꯣꯏꯅ ꯍꯥꯏꯕꯗ 10 days ꯃꯅꯨꯡꯗ ꯍꯜꯂꯛꯀꯅꯤꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯃꯤꯠ 2ꯗ ꯑꯗꯨꯝ ꯍꯜꯂꯛꯈ꯭ꯔꯦ ꯁꯛꯁꯦꯁ ꯑꯣꯏꯔꯒꯗꯤ YouTubeꯒꯤ ꯏꯟꯇꯔꯐꯦꯁꯁꯦ ꯁꯨꯃꯥꯏꯅ ꯆꯦꯟꯖ ꯇꯧꯔꯅꯤ ꯁꯨꯃꯥꯏꯅ ꯑꯩꯒꯤꯗ ꯂꯩ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯤꯆꯔꯁꯤ ꯑꯃꯨꯛ ꯌꯦꯡꯁꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯄ꯭ꯂꯦ ꯇꯧꯔꯒ ꯑꯃꯨꯛ ꯌꯦꯡꯁꯤ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ YouTube ꯃ꯭ꯌꯨꯖꯤꯛꯁꯤ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯁꯤ ꯁꯤꯁꯨ ꯌꯥꯔꯦ ꯑꯔꯣꯏꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯇꯤꯡꯅꯤꯡꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯌꯦꯜꯁꯦ ꯂꯣꯏꯔꯒ ꯁꯤ ꯑꯩꯒꯤꯁꯦ ꯀꯦꯟꯁꯦꯜ ꯇꯧꯅꯤꯡꯉꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯁꯤ ꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟꯠꯒꯤ ꯑꯥꯏꯀꯣꯟꯗꯨꯗ ꯆꯪꯉꯅꯤ ꯑꯗꯨꯒ ꯂꯦꯐ ꯂꯣꯝꯗ YouTube Premium Benefitsꯇꯣ ꯑꯗꯨ ꯅꯝꯕꯤꯔꯣ ꯃꯥꯒꯤ ꯗꯤꯇꯦꯜꯁ ꯃꯌꯥꯝ ꯑꯃ ꯎꯔꯅꯤ ꯑꯗꯨꯒ ꯁꯤ ꯈ꯭ꯋꯥꯏ ꯃꯈꯥ ꯂꯥꯁꯇ ꯆꯤꯡꯊꯕꯤꯔꯣ ꯑꯗꯨꯒ Manage Your Membershipꯅ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯅꯝꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ Premium Individual Membership ꯊꯥꯏꯁꯦ ꯁꯤꯗ ꯅꯝꯕꯤꯔꯣ ꯑꯗꯨꯒ Cancel Membershipꯅ ꯎꯔꯅꯤ ꯁꯤꯗ ꯅꯝꯕꯗ ꯑꯗꯨꯝ ꯑꯩꯒꯤ Premiumꯗꯣ ꯑꯗꯨꯝ ꯀꯦꯟꯁꯦꯜ ꯇꯧꯒꯅꯦꯕ ꯄꯩꯁꯥ ꯑꯝꯇ ꯀꯥꯔꯣꯏ ꯃꯌꯥꯝꯁꯨ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯥꯝꯕꯤꯔꯒꯗꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯂꯧꯕꯤꯌꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯦꯅꯤ ꯗꯥꯎꯠ ꯂꯩꯔꯒꯁꯨ
comment adum hangbiro adum reply pijarake matang sida video asi loisinjage aina nga ki matamda soiki lan ki yaro gos miano pixel song na pigani siuma interesting oraba topic ke asibu khangbi na bidama channel asibu subscribe to ko biganu puno po mana khurumjari